Thoram tabiram libasing Sangai Quiz na masigi samnga marifu subatan kakaloinana taramna oksari kurumjari. Sangai Quiz ki samnga marifu subatan kaksida mamangi samnga humputramapan subatan kakta hangzakiba wahang singadu paukum galoinana amuktang hana kangminasi kana asumba paukum tabiraki haibadu sumatang matang tamjaraki aduga tangkak asigo iba wahang hangjarakadoribani. Mamangi Sangai Quiz samnga humputramapan subagi ahan boina hangzakiba wahang adu Singa session Manipur ki puwarida laingaklon gi ahongba puraknabagi ihauda maruoiba tangkak amani. Conference asina demand tawkiba maruoiba wafam mari adu kari karino. Wahang asige sumba paukum thamjarake. Conference asina demand tawkiba maruoiba wafam mari adudi Manipurda responsible government ama lehenba ani subada sing amasung tamgi tonganba administration sing lehendaba haibadi sing tamgi administration punsinba ahum subada rani gaidin liu jail dagi thadokpa amasung mari subada feudal levy sing abolish tawba haibadi tongan ba tax sing muthatpa hairiba demand mari asini. Ani suboina hangjakiba wahang aduna jananeta hizam irabot na yamna toina pakiba Mahatma Gandhi na iba lairik adugi maming kari kaubage. Wahang asige sumba paukumna Young India hairiba sini. Hairiba wahang asida Mahatma Gandhi na iba lairik hairiba si Mahatma Gandhi ki journal haibadi sefong adu karino haina hangadabani. Hairiba minor mistake asina maram oiraga wahang asigi paukum thabirakpa mioi singi paukum sing loinamak summi haina laujare aduna asoiba masa asima commit tawkiba sigidamak Sangai Quiz thawai yauna saruk yabiriba sing amadi thoram tabiriba singna puksel sauna ngakpinaba haijari. Wahang sing asigidamak paukum thabiraktuna saruk yabikiba se punna mioi humpu humdoini ahanba se makoigi maraktagi kana wahang animaki paukum sumna thabiraki haibadu thamsage. Kundrakpa makha laikai Lotika Saugaijam ani subada Yaripok Chandrakhong dagi Wangjam Rita Hiyangthang mamang laikai dagi Moirangthem Nitish Kumar amasung Moirangthem Sonika Sangai Quiz ta matam khara ming tajarudre amuk hana yaubirakpa suki matik nungaijai taramna oksari. Khagempali pankha dagi Kaithelakpam Veronica Langthabal Lab mayai laikai dagi Seram Sana Hekpi amasung Western Palace Compound Imphal East dagi Jesse Haubam amasung Kelvin Haubam airiba mioi sing asina wahang animaki paukum sing jumna thabirakiba mioi sing aduni. Ahanba wahangi paukum tamak jumna thabirakiba mioi singna teksa mamang laikai dagi Sonali Thungram amasung wangkai hizam lerakdagi haubizam jalamba maitei. Anisuba wahangi paukum tamak jumna thabirakiba mioi singna Kurai Kongpal Ningthobung laikai dagi Bolis Toizam Kongpal Ningthobung laikai dagi Bonita Toizam Thobal athokpa makha laikai dagi Akoijam Ghanshyam Singh Ragairong dagi Paikhonlu Gangmai Sangai Quiz ta amukka hana taramna oksari matam khara ming tajarudre. Khoijuman mamang laikai dagi Asalata Taurem Khangabok Maisnam laikai part 2 UIC Playground mamang dagi Rosan Laishram Kaksing Turel Wangma Ningthau Pareng dagi Ganguli Moirangthem Kaksing Phausupat laikai dagi Nongmaithem Elisa Devi Kaksing Sumak laikai dagi Ran Kumar Khetri Mayum KP School dagi Phizam Sara amasung Loibi Kong Bakunau Standard College manak dagi Khetri Mayum Premjit Singh Porompat Chuthek dagi Enzira Nabir Kaksing Laithagol laikai dagi Ziban Khetri Kangmong Langgolzam awang laikai dagi Linthoi Thaunaujam Vel Academy da tamliba Langtabal Pura Makhong dagi Laiprakpam Lakhi Devi Lari Engba Makha laikai dagi Nongthombam Singlembaluwang amasung Haripriya Nongthombam Koktruk Maning laikai dagi Philip Mangang Kurai Ningthobung dagi Thingbaijam Syamshan Sagolban Tera dagi Somendro Oinam Thangka Ngaram dagi Gyanba Laishram Kongbasanam laikai dagi Langgolzam Nanau Laitong dagi Akoijam Brojen Sagolban Khamnam Lerak dagi Asmala amasung Rosni Sagolban Khamnam Lerak dagi Mitlaubi Pasoi Part 4 Lai Haraubung Manak dagi Hizam Azem Singh Loitang Kunong Maning laikai dagi Maibam Johen Bamaitei Silhai Bakuman Kairak Thongram laikai dagi Kairak Panthoibi Lampak dagi Sylvia Sanu Singjami Wangma Khetri laikai dagi Sanjay Khetri Mayum Kairak Mayai laikai dagi Thongram Nongpok Nganba amasung Brojendro Maitei Hiyangthang Maning laikai dagi Panthoi Haisnam Thangmaiban Sinam laikai dagi Sinam Naun Kishore Singh Khaidem Ras Lakshmi amasung Khaidem Vidya Lakshmi Haubam Marak Kaisam laikai dagi Irengban Mayai laikai dagi Melody Senjam Kairak Tomal Makhong dagi Roman Maitei Kairau Bitra Makha laikai dagi Taurem Yaifavi amasung Taurem Yaifaba Kairau Bitra Makha Lokrakpam laikai dagi Lokrakpam Subol amasung Singa Makha Imphal dagi M Buddha Singh hairiba mioi sing asina anisuba wahangi paukum tamak sumna thabirakiba mioi sing aduni paukum thabiraktuna saruk yabikiba amadi thoram mapung phahan bibada asobo mateng pangbikiba sing Sangai Quiz ki maike dagi thagatsari tawimel kangbotsari Haujikti Sangai Quiz samnga marifu subagi wahang sing adu matang hangjaraklage Ahanba wahangda Manipur da sati mai thabagi ihan hanba record case thokibadu karamba sahidano
wahang amukana ningsingjari Manipurda sati mai thabagi ihan hanba record case thokibadu karamba sahidano Anisuba wahangda Defense Research and Development Organization samna DRDO na saba Bharat ki oina ahanba indigenous air to ground missile adugi maming kari kaubage wahang amukana ningsingjari Defense Research and Development Organization samna DRDO na saba Bharat ki oina ahanba indigenous air to ground missile adugi maming kari kaubage Hangjariba wahang sing asigi paukum lagliba October gi tang 13 phawgi manungda ekwedi yohon birau paukum sing email gi kuthangda mail tawbirak payai email id na sangaiquiz@gmail.com hairiba sida mail tawbirau aduga Facebook Messenger gi kuthangda inbox tawbirak pasuyai inbox tawbirak na bagi dapakna ekwegi Facebook page All India Radio Imphal hairiba sida tawbirau Sangai Quiz leptana saruk yabiyo episode khudingmaki saruk yaba amade episode amada wahang amada gi tadana sumba miyoi singi marakta lottery osaraga tha amagi lucky winner khanjaraga hairiba laibak phaba lucky winner aduda lilong chajing mairen khongda leiba Laisangthem Vision Carpentry Works ki proprietor Laisangthem Vision sponsor tawba prize kusina jabane aduna mamangi lucky winner singi prize soi koi pithoktana leiri atuba matamda pithor agani haina hanjin hanjin haiduna lakpane dubu sungsoi soidana yamna thuna akogi hairiba sponsor prize singa si pinabagi thorang tobuloi jare matam khara khajik ngaibinaba amukana winner oikrabasing mafam haijari ngasi gi oinadi wafam sing asiga loina matang sida thoram tabiram libasing amadi pakum thabirakuna thoram sibu mapung phahan bada chauba mateng pangbiki basing Sangai Quiz ki maike degi amukana thagat sabaga loina kurumjari